Manipur Top Channel dagi video amta ka thakachage hajik inaw nawna fangba update ama ngasi phongda India Sakar amasum NACM IM anigi marakta sathakiba santigi wari sanaba asigi waroisin ngarang sign tawnakrabasu NACM IM gi maikaidagi Assam Arunachal Pradesh amadi Manipur naga taba lamsing yauna Greater Nagaland ama sembagi wafam matam kayagi mamangdagi Bharat Sarkar da takshinduna lakpadu Bharat Sarkar na yakidre Greater Nagaland gi demand adu reject taokhre haina Chief Minister N Biren na phongdokli Pauksi asida phongdorakpagi matung ina Manipur miyamna naga santigi waroisin purakpa matamda Manipur gi territorial integrity adi apunbagi saktamda karigumba amata akaiba lairaroi haibasidi mayek senglaba wafam ama oire masida miyamna Manipur kaigani haibagi mipainingai karisu leite haiki mayam maru oiba pau atoppa laasu update soidana tawjaraki mayam ngaiminasi aduga aina pabada soikiba lankiba yarose mayamna ngakpigani and thank you so much.